Ayuk nungtil numidang lepa leitana haithari. Kalen ginungsagi maisada mayang kang labi turin. Mabuk hanglaba pad chari tatlaba khonglam kaya dunga sedi mabuk chone imaiwang na ay mangair haiduna mangag thekatuna maning tamna chenthari. Amang banong gi sanggo singna taibang asibu yosalagi haibagi matagum. Mabuk phatra banong thangda chirol tawduna aki akhangba khonjelda singja yaina chairari. Amukso sapu kallaba nuksituna mathong maramdi hek khangdana lanjadrabi nauribi yaning honbada ngaijaribi usa singduda yesin biduna nungsi haitana thudik biduna leimaida tahali nonga lamdaige amam angan sinarakle nongsu ahing chupa churubagi waramale ngai haktap thakre chawraba building dugi akoibadu numidang chupa nonglei nungsi sitpadagi building dugi maning thangbaromda leiriba chawraba leikol dudagi homjilakpa unawana kayaduna imot mot na ichay chayri manido yahaw fanangan na di hagot jabani ngasay ayu angan bagi thangnaba maitay pangal tariba leikay dudagi aja lawkiba matamduga tungdamang dadani adubo samkha ibungo nokul chandagi nongmata yahaw ngan gi haibasidi hekta ngamhaude matomta machinda murum murum soli potni manido natene koi samkya pabung sibu henga tumdra chalami aisha panangana di hagot panida adubu samkya pabungna waking thoki bana hekta hale hawane koi samkya pabung sibu hal oiselakwai heng tumbaya da baka du tawra chalane wadu ngang na manido makuta makok asang ba panba urong sumsi tu paiduna chairiba unawana singdu sisilai amuksu mathanta makhatare afabadi natie nuksit ibe manangso nangise aigi thabak hapi ba haiduni paisa phangdabi thabak po thabado pele ta ko mani bo aisai ayhak tangaire sanai be ma sanai bungo singdu su loina lengkhat naraklani adudaidi tamani na khaga wanga ning manga chinglaga pakhon siba haurak toba ngahak tangaire bani nate atai thabak subi singsu leiri bani ba ai mingsina khara kawba nungai bra karino aise chahi kuntra manga gi yang loba pakhang ne habise imong sige sanai bungo sanai be masingsina nongmata ningsingbi badi nateba haina tanjado samkha ibungo nokul chan gi taloi ahan imasi leisilem bidu leng khalakle sumangda wai sitna murum soliba manida onchinduna leisilem bi hakam wawa chanduna haire mania karino ne nathanta murum soliduna nate nang mangaro ga chatora bami nongai teda pakhang ariba angawa haina ngangna birani do nangibo kadom thoktoino pakhang ariba kaina hek mahairak padudadi manidu mathanta na son pikna sauna soli homaning thongum da thoktoiba ngangli badudi haifeti ta hauraga karino di laksin bangam hauda badagi leisilem bidu manida tanhang mung hanglai mane karino ne hairibo maning thong kai tore haibano ne manidu maya hi gatna khumlai ima sihan kemta na teda maning lom da su unawana chairi amta season balo shalugi haibanida leisilem bidu khumlai pare sisin dasin bado khara tuna losilo aduga nang asigi kharbado amta pira amuko ima sianda mani babuk ning da noktuna khali baba hai khangde haite khangde khabari masala ri lai sukayam haibino haibase wawa langna ba wane ba ikai jo khangde mi asiha nu bisiba malhan bati yam haikre film ga kumladi ewat na bu yomni leisilem bi manina ungduna manglaga leibaduda saugalai aina tang thabak tawning da bai natan tanduna monrang sanari ba ha kari nu si mi sibo mako ke singlise isam samna demi mani leisilem bi na saurak padu kireduna prap chat kiduna getagi ayuki english ki manipuri ki lakleba khabar singdo pola puduna changlak laga mangonda thariba glass na mai oiba table mathak tuda thami aduga thuna yangna magi wai sisin badu loisina ba chen kre leisilem bidu mani na chat ki badu muktana lawrai hey mani
nang pabung samkya do walking halaklani angang sing so hawgatnaraklani ayuki breakfast to semnaba tawro wai sipaduda pung 7 changhalanu ko mani kari sukham lamde magi mathauda makhata na mari mari tawthakre Samkya Rajkumar Nokulchan Manipur gi nattana India gi oina khutthektuna panariba achauba businessman gi manungda amani masamak sanani Rajkumar ni chawruba mahaki HEEREI group of company asina yaushindaba thengdaba thabak se laisilaktre haiba yai pikraba microfinance tai hauraga chawram foreign company singi achauba shareholder oiribani imasi laisilembi Samkya Pabung Nokulchan gi taloi ahani HEEREIMA amadi sinthoiba imasi laisilembi gi masa singni aduga Samkya Pabung gi taloi atonbi imasi tonsital gi na machanupi YAIREIMA khaktani mathang manaw nai na hairabada HEEREIMA YAIREIMA aduga makhoi ani gi iton tonba maupa sinthoibani HEEREIMA si mama siza laisilembi lauduna khara katha kareng na binupini mingonda karamba wangang sangangangani makha thabana kamdauna Mataki halna karam haina loina gani tinagani khangde wangang kanjau hunbi oi YAIREIMA di machem si HEEREIMA gi character siga pura onna taina bani icham chamjai mangonda pungthokpa chauthokpa haibadu leite aduna YAIREIMA na loina tinaruba mipum khudingna mahak punungsi adubu Samkya Nokulchan gi masa singse sakta chuda phibam da murti da awat pa haibadu nupi su nupa su amata yaude Mipum khudingna macha mamau oinaba tanariba ngaktani makhoi gi iton ton ba mapa sinthoiba ingkhalakpagi ingawngau jaba nupa machani mapa ibungo gi chawraba HEEREI educational academy sida class 12 ta karibani mahakti ingkhalakpagi ngaujabani madumangna mama siza amadi machem si HEEREIMA guma buklu badi natte sinthoiba na khwainung sijabasi pokmin na drabasu machem si YAIREIMA buni Atai gi wadi mahakariso manada mathunda happy gadaba natte adubo mache YAIREIMA gi wadi hiktopa sinthoi bana sungam ngamjade mama siton sital busu apokpi mama dai hena kina luna chache HEEREIMA mama macha gi khwai yekna basi atai kana sunate YAIREIMA mama machani makhoi ani gi ningai dagi Samkya Pabung Nokulchana chawraba yum asi ani thokna saduna tongan mafam da makhoi bu thamli basi makhoi mama macha gi pandam se atai karisu nate chawraba Samkya Pabung gi lanthom amadi HEEREI groups gi masamareng oiriba company sing asi makhoi tana supai paisan bahai basini HEEREIMA gi mama laisilem binasu YAIREIMA gi mama sitalbu aton bin haiduna aduki matik hanthana amadi usitana matam chupada loinari bani khalli bani adubu atombi oiraba susital mahaki punsida landa bahai baduna khutlai oiduna laklabani Madumakna machabusu warak chena mahi masingda thaksi khasida khetnana haurak chaurak labani YAIREIMA mapabung ibungo Samkya Nokulchan magi taloi siza singbu amana hena natraga amana tana thamde animak chap manana thamlibani makhoi gi phangpham thokpa adu chap chana phangalibani tungi lambi sangna uba ngamba matik chaba nupani Samkya Pabung walking halaktuna Mangol da famduna khabar sing du faktoktuna leiba ki thaudok wathok kaya sing adu khabar chena sing amamamta oina pari mani du prap mapan da thorai adu ga tapna hangjari Samkya Pabung imung da breakfast ki sem sabalo sanjari lingsin biradra mani gi wadu da Nokulchan magi anok to manaton da khara chingtharap tawna khabar pari badu mami tu di hek lai thoktana tapna mani da kumlai ado namasi hoina chal hoi nanau sinthoi boy di agot krabo mani du khumjare Samkya Pabung imasi ga ichan HEEREIMA gadi ayuki chaba thakpa loiduna thabak ama lei haiduna loisingkri inau ibungo sinthoi badi hagot khibada ngairi Samkya Pabung Nokulchan adu makha tare asukna nakari thabak no ne makhoi na chakadori badu ba mani tapna khumjare Samkya Pabung ngasidu jewelry house da mapan gi miyoi khara wadu haiba loitringai Nokulchan du khangning ningsing laktuna haire he aidi ikaw kawruridana chummine ngasi se anoba jewelry design singe mari lenana mi lakadau bani hai mane aisula shilana batawrage hai
gari ga du check tawna driver da amta hai ko wa du hairam laga samkya no kul chandu loisiluna ba imong lom da changkri mani do mathanta ngang hauri hoida loina sakroda khara suwai sanglage ngamdre maning mamang nangna ba hek chembada sor tatana wan thadore haina imong dagi chakphom longda sinthoi badu makol hauna mani bu kaurei tamani ai gi breakfast biru lao mani du kamlei au tare lai samkya macha asomda leisi lembi du magi kagi dressing table mamang du da keneba makeup sing du araiba makai thangdok tu na kethari manak taso mating pangbi housemate ani su leiri lipstick ngak sangang ba ama putok tu na sangge haiduna tawrak pani adubo matang du da machanupi hireima magi phone du yengladuna aroibi sabtra tawduna khanglaw rai yaroye sidi idea ba sungangam lo haisini ko machagi sabtra du da khangprek khangladuna leisilembi lipstick tu machin bandadi heksang dadana mamai do oina fachin khatkre saunu macha da onsin duna hairi kaidori haibanu hireima natte nangbu wadu ingna ngang haitrabo haibane khanglaw lauri dubo bp ka se pokhai dori nang sabtra sibu karinu ne natte kaidorage nangna aduk sauri dubo hireima wadi he ngangdana mana tondu chapho muk chau thoklaga phi kamlei machagi matau tu da yararoi khangbadagi leisilembi du magi mating panglibi housemate chingdu mapanda thokro habagi ingit tawrai aduga tapna machanupi ke manakta changsilaktuna hanglei kaidorage se ima sida hayu icha chanagi ningba thongdaba kari lerege ima sida hayu hireima du mabung ning khoirang khoi sauna na khumlei ima se aidi khoi pabung na tawri base yam pen de haisine yam ganate sum pen de haisine leisilembi machagi wadu da khangningladuna hanglei adubu nang babungna kaidobagi no haiba nangna na tingthok kai sauri basibo hireima du mabung ning nungsina khumlei aina khoidagi pamjaba khoigi hi educational academy se khoigi atomi machai airema da babungna loisinarani school management gi responsibility se mana pohalani haibagi pausi tabagi ne aina sauri basi leisilembi machagi wadu da nokladuna khumlei ehe adugi oiradi tawsunu kaino school gi thabak haibase khwaidagi kok saba thabak ni tawjasanu nangisu hiai jewelry house ki thabak nang babungna aikhoi ani da sinari basidi sina patro apangbi adu oirasu moi mama masa se ai ti khoido pangsau da sauninge ma se moina khali se a manung yoba kok ne loina pumna mak se sungpai paisina bagi kok ne ba ima se de sono photo laibi larik hai tabini na kem khangluye ingit irang mayam se yairima mama na yam heli hai sini singba leisilembi du machana larik hai tabi hek hai badu da sauning laktuna haire hai nang adu ki wado hainu haibase kaya rokna ba aina haise nate ai larik hai trasu aina selfie du na lairaga pairiba certificate mayam sibo phagiro ha hai nang matung manau du wado hainu ko haibi de haisini hireima mama da nokselaga haire ho certificate hai banatiye certificate hai bane sifau hai bathok ta banangna sauja sariye apangbi nangdi mina loimun khar khangada bane ho certificate oigera ama oigera kem darka oide I don't get khangle dana hireima mama gi english lon baduda haifam khangda dana khumlai ho imasi na chadi pele ta ko lepo kai dorge nangi bilai ti english to mama macha wari sanari badu thugai reduna thongjin dai mani changlak kaurai imasi samkya pabung na loisin baloi redi chamina kina batak pire hoi thole khomla mo loire macha hireima da onchin duna hai loisilo na pabung na chana ba hairak le bani